Leibak asigi Nupi singna Chaokhat Thourang yauna research ki Lamda khumang chawsina saruk yabagi Chang ase sukematik Wangkhatlakli haina Leibak asigi President Draupadi Murmu na haire. Wafam asi Jaipur de Leiba Malbia National Institute of Technology MNIT gi taranipalak shuba convocation da hongdokhibani. Thoramada da Draupadi Murmu na hai asumna Nupi singna saruk yabagi Chang hengalakpa asina Leibak asigi sel thungi phibam amasung Nupi singi punsigi magun hengat hale mahang na hai naha singna Leibak asi mong maril ta na sembada saruk yanaba amasung makhoigi tawgdaba thabak aduda zap yungna khannanaba appeal tawkhi. Thoramadu da pikhiba gold medal kungi manungda Nupi macha singi 33 yawkhi. Masigi hisab asida medal lawriba singi manungda Nupi macha singna phibam phagatle haibusi praman tawre. Makhoida manaba khudongchaba pirabadi makhoina hena masak thokna pandam phangba ngamgani haina mahangna makha tana phongdokhi.